खुरमजरी मीटिंग ताबीरब सिंबो ISTV न्यूज़ ना तरामना उपचरी उजेक मरोइबा पाउदा अपुनबगी सक्तम थुगाइनबा मियोय क्या थोरकलिबा असि मियामगी येकनबनी हाइना डिप्यूटी चीफ मिनिस्टर गायखांगमना फोंदोखरे PMGSY फेस निपालगी वर्क ऑर्डर इशू तौदनबा गुवाहाटी हाई कोर्ट ना खंगनखरे अमदी ब्लैकबेरी ना क्लासिक होटल बु गोल मरी अमदा माइथिबा पीदुना अहानबा जेनो कप की मपु ओइखरे उजेक पाउ संदोकना पिजरी मणिपुर की अपुनबगी सक्तम थुगाइनबा मियोय क्या थोरकलिबा असि मियामगी येकनबनी मखोइसिंग अदु अखोइ पुन्ना अमत्ता ओइना थेंगनमिनबा मतम ओइरे हाइना डिप्यूटी चीफ मिनिस्टर गायखांगमना मणिपुर सुबा जोगेल डे कम जोगतोन सेलिब्रेशन की थौरमदा हाइखरे यूनाइटेड जो ऑर्गेनाइजेशन जनरल हेडक्वार्टर सिंधुना चुराचानपुर पांथोखिबा थौरम अदुदा डिप्यूटी चीफ मिनिस्टर गायखांगम सोशल वेलफेयर मिनिस्टर AK मीराबाई पार्लियामेंट्री सेक्रेटरी बौजागिन बाल्टे MLA यामथोंग हाउके MLA मंगावाइफाई यूनाइटेड जो ऑर्गेनाइजेशन की प्रेसिडेंट जॉन मंगलियान थांग चिंगबा मियोय क्या नसरुग्याखी थौरम की चीफ गेस्ट ओइखिबा डिप्यूटी चीफ मिनिस्टर गायखांगमना लमदम असिदा खुंदामिनरिबा अखोइ पुनमक अमतनी मणिपुरी ngaktani lamdam asida khundaminariba tongan tongan ba kanglup singna amatto oina nungsi chanana himinnabu uraga atopa state singna kalaglibani mahangna makhata na haikibada british ki loilam sasan loiduna manipur thadoktuna chatkhrabasu aikhoigi yeknabadi adumak leiri makhoi sing asi ngasigi yek miyamna paratamgi bachangi lamdam asigi apunba saktam thugaina ba mioi kaya thoragliba asi aikhoi punna amatto oina thengnaminaba matam yauri haiki Minister AK Mirabaina lamdam asigidamak mangjil thana thawai kathokraba ipa ipu sing buning sing duna ngasigi mirolna makhoi pamjaram sing thabak oina pangthokpa matam oire haiki apuragi sakti ase nakna koina thamna kidamakta aikhoju ngasidi aduna kathokraba ipa ipu sing duna lamna aduna balidana do aikhoju tawba mi haibi wakalona se masina aikhoju ngasidi puru koise Manipur State Railroad Development Agency na PMGSY Phase Nepal gi work order pinanaba thabak lokhaliba se work order pidanaba Guwahati High Court na khangankhre hiramsida report ama Handakta Manipur State Rural Roads Development Agency MSRRDA na PMGSY Phase Nipan ki thabak sunanaba lupa crore chani subna mari rongi work order issue tawnanaba minister ki approval ngairiba si Guwahati High Court ki double bench na chanaba yaroi haina athingma thamkre Manipur ki chingi district manga da sakot thorangi thabak paikananaba package yangkai gi damak work order sing adu tongan ba contractor sing da agency asina issue tawnanaba thorang tawribani Phase Nipan asigi damak hauki ba chahi gi November 12 da tender gi technical bit thadaki adu November 12 da technical bid hangkibani adubu package yangkai gidamak bid hangadabada senaba ghara leibadagi ahum amana kona hangki November 12 dagi parga numit maripudrani gi manungda work order sing adu issue tawnanaba Bharat Sarkar gi guideline leiribani adubu aujik numit chama 13 ni sure masisu chauna asoiba ma oire technical bid hangma matamda mari leinaba chesang sing da chief engineer na manadaba sign tawu sing adu all Manipur PWD contractors association gi mute sing na pawmi sing da mamangda mek seng na utkrabani Manadaba sign kya tauramba amadi atai chenaba kya leiba adubu pendaba phongdoktuna all Manipur PWD Contractors Association na Guwahati High Court ki double bench ta thamagi mamangda PIL number 3 of 2013 asi file tokibani case asi Rural Development and Panchayati Raj ki Commissioner Secretary MSRRDA gi Chief Engineer amadi Bharat Sarkar gi Ministry of Rural Development gi Secretary gi mathaka thaki association gi maikedi advocate M Devanandana Lebli aduga Sarkar gi maikedana advocate General T.S. Ibolna leki ngarang March ki tang 13 ta Guwahati High Court ki judge ani leiba double bench na work order pinanaba honaba matamda temper tawbagi maram piraduna work order pinanaba thorang adu chanaba yaroi hariduna mari lenaba chesang sing adu thingjan kibani hari bokum asi court asigi judge ani N Koteswar Singh amadi TNK Singh na ngarang thokibani order copy sing asi mari lenaba sing da khangananaba pikre so hari maramaduna yamlo senpam asigi work order issue tawbagi wapam asi taraina lobu yaroi dori ISTV Paugidamak Boyaning Tokjamgalona Nauribam Phillips Imphal. Huzik Chathariba Council na Lowa exam da Mahiroi Amabu Council gi Flying Scout team na Maram Chada na Tanthokpiri Haina Mahiroi Swami Takelambam Amadi Mahakya Pokpa ti Bhupen Kumar na Pendaba Phongdokre
ngasi Manipur Press Club ta pangthokiba paumi singa unabada Swami na phongdokibada mahak HRD gi mahiroi ama oina Ramlal Pal Higher Secondary School da center taduna parikha thabani Mars ki tang 13 ta pangthokiba biology subject thokpa numita mahaki ahan bagi answer paper adu loiraba matungda additional paper ama laubada invigilator na additional paper adu ga loinana fazilna balang ama pirakhi additional paper adu iba loiraba matungda atopa additional paper ama amuk lauba matamdadi lang adu pirakhide award pa questions sing answer iringaida mahaki answer paper amadi mahaki hek mamang da famliba mahiroi adugi answer paper adu flying scout na loksinki madugi matungda mahaki emit card loksinki baga loinana principal gi kada pusilaga mangonda che amada soi tawna bakhanganki soi tawdrabadi afaba oiroi haina sukihanki cherol aduda iramliba wafam singdi mahakna yana atopa miyoida silali haina iramki hairi asegumba impam yaudama maral ama mangonda pisin basi yaningde haiki makata na phongdokibada alternative english asi thabaya hanbiu thokiba thodok asigi matangda mahiroi sangsan singna achumba tiget piu haiki aingondagi mana silli haiba ibne aduga ma haije aingond khodi mai to mana treatment nam to gi noi ni si sign tawdragadi afoba consequence lai roi haiba yamna nungai to treatment nam to gi akhoi angang ni kechu aduna kai oratino kai sinabagi phagani kaina wakhan adum sinani ka haiba wakhan lai to mi ne Ojadu yamna aina ojadu da hajarim godi ma yamna magi yamna nature ta dawa nam chakot tawa ne mawong do alo aingon do mana kai personally ngai tawa leibra natraga kai leibno habuju mon phongdo ni maga aiga right unawa personally unawa pamji duwa lifungona ma pamji mahaki apokpa Bupen Kumar na phongdokibada thokriba thodo asi mahiroi amagi punsi mangnaba thoongni makhata na alternative english thaba yahan bibaga loinana achum chumda thigat piraba matungda matik chaba maral phanganbiu council da chatpa matamda su council gidi makhoigina tharuba team adugi decision ni haina phongdorakpada wafambu nungai taba phongdorki masi akoi karmaina protect tawdagi asia masi gi satra sangan khalanni loinana ojadanu karingwa lalam mataragadi ma paina than binrasu adagi magi mathakta masi investigation hoji tawriba case investigation am tawhaningi adugi achumara gi matungina dandi bihanninge Yang lamda leiba Grace Rist English School da tambi mahiroi nupi macha ani Elias Kamai amadi khaidem sanahan bibu tek takaida na thadok piru haina isok chingfu tera fukpida lamdam adongi miyam na wakan mifam jathakre wakan mifam aduda satragi punsik kallu Elias amadi sanahan bibu tek takaida na thadok piru haibana chingba warol kya placard singda iki Elias Kamai gi mama Sundari na hokiba tang taragi ayuk pung 12 makhairom taba matamda school gi boarding dagi Elias amadi sanahan bithoki school authority na Elias ki mung manungda numitugi numidang wairam pung 3 makhairom taba matamda pau piraki tungda tang 13 da masana masabu RPF PLA gi special bureau gi mioi haiba mioi amana machanupi Elias makhoi gi custody da lei amadi machanupi ga wari sanahan ki wari sanaba aduda machanupi Elias na yumda langningi haina phongdoraki hai JSC gi mihut amana phongdorakpada fazil liba mahiroi ani asi imung manungi khanbiraga tekta kaidana athuba matamda thadok piru lamdam asida leiriba organization singna makhoi anibu fangnaba honabada mateng pangbiu haina appeal tawragli isan isa singda natraga school da tamliba satar satchi singda tungda mukhanna throppa ya adugi maramna asigumba se mukhanna tawbidanaba yari mungkai yam thuna JSC gi mekai degi hariba nga si thuna thadok piru habsi ahanba mega Run for your heart haibasida miyamgi lamzen ama Manipur Heart Foundation amasung Sky Hospital and Research Center na sinduna pangthokre Porompata leiba center asigi branch ta pangthokiba lamzel adugi lamtha dringai gi mang oinana pangthokpa thoramda Health Minister Funzatan Tosing MLA Okram Lanthoni amadi center asigi chairman Dr. L Samkishor su sargyaki Dr. L Samkishor na Sky Hospital na lamdam asida thamoi gi anaba leiraba adubu layeng badi ngamjadaba mioi singda ataba mamalda layeng naba pandam da lingkhatpani ngasi pangthokliba lamzel asisu thamoi gi leina dagi ngakthong nabagi damak miyamda bhap tahanaba paikhatpa khongthangni tongan ba district singdasu thoram ase pangthokani haiki Health Minister Funzathang Tonsingna na dringaida mangjawnana section hongnaba pandamda pangthokliba lamzel asi afaba khongthangni State asida hidak managi pothok sing hena sizinaduna miyamgi haksenda sauna amangba ama ohelakliba asi yenglaga cabinet na khaini zardana chingba polam sing athingba thamkhrabani phongdoki
tungda Manipur gi tongan ba mafam singdagi lakhiba lamjoiloi singbo lamthaki lamjeloi singna Anand Singh Academy Minuthong Khoyathong amadi Rims Rota laklaga center asigi head office da loishinki healthcare service hirasu prevention is better than cure haibanina naadada badi ngamdu sulabu at least naadada badi thiba ngamdu ya but at least anava se review tawna ba kamai tawgal haira koi kamera ba honorable chief minister ibobi diru chi makhada kona cabinet na decision ba loba so thakpa gumba सेवे थाइलो टोबैको प्रोडक्ट से पूरा थिंगा है ना कैबिनेट ना कोई कुमसी जिसमें लोगा tongan ba district singda hidak managi pothok sing thingbaga loinana Tamenglong district jasu hidak managi pothok sing tha asigi tang 15 dagi thingle haina chief medical officer Tamenglong district na thokpa cherol amana khangalagli drug ki mayukta kadana loop kaya galoinana lagliba April tang 3 Greater Imphal gi area da miyam gi rally ama chatkani haina kadagi president Robindro na ngasi Kaisampata leba Nipco gi office ta pangthokpa paugi mifam amada phongdokre paugi mifam aduda UPF ki president BM Yaima Nipco gi president Sunil Karam amadi loop kaya gi luching bisingsu sarugyaki UPF ki president BM Yaima na haikibada handakta yamlaba senfam gi drug sing airport amadi atai mafam sing dagi fakibagi mapu puthokadabani PRO masana fauba drug karbar toramba si laibak tibani haiki kadagi president Robindro na pangthokadoriba rally asida sarugya biduna lamdam sigi mayai kaba drug sing marufangna muthanminasi haiki central government apoi prime minister president adu civil aviation da akoi thaduna memorandum copy mum thaduna local pham thogo thabak local anaba order bi haibna singba kha thubu matam da thajaragani lamdam sida leiriba mathak amadi makha gi lambi de lepa leitana pusilagli drug sing ase masi leptaba tarakhati akhona lamdam sida gi tonga toan ba atop station ga founder lambi sing akoi yar services na singba akoi thingtinbai khongjang phawba koi changthil pajai amaromda lamdam asida mayai kaba nisa pusilakpa thingnabagidama kadana akanba khongjang makhatana chathari ngasisu khurkhul apunba nupi chaukhut lupka khusamnaduna khurkhul lomkhaida wakan mifam amade yaningdaba khongchat kya chatkre Manipurda nisa pusilakpa thinggadabani drug karbar tawba sing cherak piu aikhoi gi khunai kansi haiba slogan kya su lauki tungda chief minister home minister amade DGP gi asaba mitam sing maithaki Iramdam yamgi apunba khorjailu imakhol awang posabam khunona lising ani tara humdoidagi piba hogadoriba waribam maino poetry award chahi asigi oina Dr. Zota Chandrasana samgi nangi saminduni janabi hairiba saireng lairik asida piragani hairi Lamphel Sana Kaitel Development Authority na sinduna social issues singi matangda nongmugi oiba socio legal awareness amadi literacy program ama Sana Kaitel community holda pangthokre Manipur State Legal Services Authority Manipur na sinduna pangthokiba thorom aduda Manipur State Legal Service Authority gi member secretary A Guneswar Sharma Lamphel Sana Kaitel Development Authority gi president Laisram Dhananjoy amadi social activist Sanjoy ngapigani Santos Mangang na sarugyaki Guneswar Sharmana hauziki matamda social issues singi matangda miyamda khanghanba asigumba social legal awareness amadi literacy program pangthokpa si afaba khongthangni haiki khangdragadi koi kanaba logi kanaba amasum scheme of the people benefit na koi phangmang am do koi legal services ki mathauda mifong khoi bakta logi amasum scheme mayam re si kanaba ta ko legal awareness se koi asaw panthama mani si khangagadi bi se import oiragadi ai right se phangmang am NCUI Cooperative Education Field Project Thobalna NCUI New Delhi gi makhada cooperative chawkathanbada na singi thodang haibasida nomgi oiba district level conference ama Thobal Ningomba community hall da pangthokre thorom asida IPR gi director W Razen NCUI project coordination committee gi chairperson Gina Posangbansu sarugyaki W Razena lamdam asigi samas amasung sel thungi phebam phagathanduna watapada lamdam ama oinabagidamak na singna cooperative ki ihauda saruk yananaba appeal tauki Rama Foundation Manipurna SSA ga punduna Rims Road ta leiba Nitanda Temple da chatharakiba Fluid and Digital Processing Training Program ngasi loishinkhre
Loisinbagi Thoramda Industry Minister Govindas Konthozam, MLA Kumukcham Joy Kisan Amadi, IMC Councillor Newton Chandra, Apedagi member S. Joy Kumarna, Athoiba Mitunglen Singh Oina Sarugyaki. Closing function Aduga Mari Lainana, Athoiba Mitunglen Singh na, Rama Foundation na Putokpa, Ningtho, Mushroom in Tomato, Mushroom in Brine, Yongchak Iromba Machel, Kenning the Chingba Singh Lon Stoki. Thorum Aduga Mari Lainana, MLA Joy Kisana, Lamdam Sida Pam na Chanariba, Mahi Marong, Amadi, Chana Nava Potlam Singh, Rama Foundation the same Saduna, Hector Chaba Yaba Mong the Putropa Sitaganingaini, Putogli ba Potlam Singh Asi, Miam na He na Pam na Amadi, Tung Koina Chatnaba, Quality Control Matam Chupada Tawaningi Haiki. Industry Minister Govindas na ngasi pangthokli ba training program asi leptana pangthoktuna mioi kyada masigi gyan losing piba ngamlabadi masana masabu thabak pijaba ngambata natana state asigi semilon da su chauna kanaba piba ngamgani haiki Anauba Managing Director Ama Hamnanaba Sarkarna Laukiba Warepu Committee Against Appointment of Outgoing Board of Director as Board of Administrator of the Milk Union na Nungaiba Fungdo Pagaloina na Taram na Okre Amaromda Board of Director da Leramba Singh na Board of Administrator da Nauna Hapayaroi Sarkar gi aran ba khongthang asi cooperative ihogi yenglaga chumthokpiu Official Karana Asigumba Pam the Batabak Sing Asida Puning Togatuna, State Asigi Cooperative Iho Asibu Mingchatina Buhonare, Asigumba, Official Sting Asi Masakangdutuna, Aran Batabak Tohandanaba Honabu Haiki. Kontozum Kendragi Manum Chaneleba, Nambol Municipal Council Ge, Ward Number Ama, Ani, Ahum, Taratret, Amadi, Tarani Panda, Tagnanaba Ising Amadi, Low Singubagi Ising Fangdavana, Raza Sing Awaba Mayok Nari Haina, Tangtek, Junior High School da Pangthokpa Paumis Singu Unabada Lamdam Adongi Myoy Singna Fungdokre. Ward number Taratret ki Councillor Haisnam Priyo Kumar na Hairiba Ward Sing Asi Bisnupur District Chalabasu Revenue District na Imphal West na Oiri. Municipal area Ujarabasu Rural Characteristic Oibana Kungangi Lamda Fangada Bakana Bakya Fangdre PHED na Pigadaba Ising Pangdabana Miam na Pukri da Tangduna Hingli Local Marimuk Lairiba Asi Irrigation facility leitabana low uba yadana leire khagi turel amadi nambol turel asi ising kankibana awaba kaya mayoknari amaromda nungsu thagi matamdana hairiba turel ani asigi longnam bal kaibadagi tatana lamdam adongi miyamna awaba kaya mayoknari ba asi athuba matamda sarkarna miyeng changbiu haiki koi municipal singchen bibudagi ngasi thangnaba kungang singda rural yoga NREGS की प्रोग्राम थबक सुदना खुदों चाबो फंगी बसे कोई थंगना थंगना ना उना लाइर बो कया आम म्युनिसिपल चिंग बदगी फंगदब खुदों चादब लै सिंगसी अखोय गिसु चानाबो स्कीम सेमबिरगा लाइर बो सिंगसिबो करिना मतिंग पिबि आइ हाबदो पाइखत पे आबो थबक सिंग पाइखत पिउ Dams, Rivers and People's Haibasida State Convention ama ngasi Imphal Hotel da pangthokre Human Rights Initiative amade Life Watch yauna tongan ba organization kya na sinduna pangthokhiba thorom aduda Citizens Council for Dams and Development ki co-chairperson Aram Pamai, Committee on Human Rights ki convener Funindro Konsamna Athoy Mitunglen Singh Oina Sargyaki. Convention aduda tongan ba civil organization singi myoy sing su yauki. ALLF Yugi Mute Razena Lamdam Sida Dam Amadi Power Project ya Bharat Sarkar Amadi Manipur Sarkar na State Asigi Karisu Khandana Paikhatlaga Manipur Prajada di Ningthina Kanaba Fangdri Sarkar gi famnaiba sing amadi company kyana lupa crore tanabagi mafam oiri state asida paikhatliba dam amadi power project singna lofam amadi ngayok farm listing marifu hena seasonaba yadana thambaga loinana mioi kyagi hingnabagi lambi manghalli haiki Dr. R.K. Ranjanna Praja Singna miyam gi mut khanba matamda makhoi gi sakti adu lana seasonabana ngasi miyam na awaba asi mayok naribani Lamdam asida mioi ayambana makhoi gi sakti sing adu election gi matamda afaba miut khanbagi mahutta leiba yonba yabagi maungda thabak chathabana ngasi gi praja sing ka hena awaba mayukna bani lamdam asida mai gi awat pa leiriba asi mai wat panate sarkar gi angom mathau singna dam kya lingkhatuna praja kya bu wahallaga makhoina sel tananaba chathaba thongni haiki gi
leiriba asidagi solar power na su makeup to buya aduga 2012-13 da khagi India government the people report sida Manipur gi electricity department pi se 250 megawatt darkar laine ba hujiki chali ba sahi sida sigi manung da 200 TP ba ngangani ngasigi convention asina tongan ba warep kya lauduna state government amasung center da pangthok na ba taksile warep singi manung da Manipur da choba dam amadi mangningai oiba development paikhat pa yaroi Dr. Lake Protection Act muthalu tipai muktam sanan bagidamak sarkar ga tawnakiba MOU khudimak handu Manipur da sifai pesin balepu Armed Forces Special Power Act lauthu haiba warep kaya yauki Understanding Indian Youth Congress simultaneously haibasida thoram ama ngasi Bobby James Wahengbam amadi PRS na sinduna Manipur Press Club ta pangthokre thoram aduda Inner Lok Sabha Indian Youth Congress ki General Secretary PS Devan amadi Youth Congress ki myoi kya susarugya ki thoram aduga mari leinana Bobby James Wahengbam na hauzik Congress na tawriba thong asi michang khombani party gi fazaba wakholon adu sandok panatte masigi matangda mangonda kanagumba myoi amana hanglapasing khumdana bangaiduna leiri haiki makata na phongdokibada Youth Congress ki luchingba oiriba Rahul Gandhi na pamsariba wakholon asi state ki leiriba Congress ki myoi singna serana na tawduna leire masi chumthoksi hairabadi youth singna Rahul Gandhi gi wakholon adubu pangthokpa mathoktai haiki Popular Front of India Manipur State na sinduna ngasi Lilong Masajita Laiba Office ta Manipur gi tongan ba mafam degi khangatlaba Muslim minority niphuma thoida tha marigi scholarship yenthokre thoram aduda mari leinana miyoi kayana sorgyaki Imphal Siri lambida chatliba mal thoba driver amade handyman singi thagnana ba afaba sing phanghanna bagi pandamda ngasi All Manipur Highway Goods Carrier Welfare Association amasung Manipur Drivers Welfare Association na Kaithel Manbi ge koibada leiriba Praja Singa loinana Moidang Pok Ahibam Lekai Pukri amasung Kaithel Manbi Yoromdai gi High Canal Pukri da Fizigri amasung bleaching powder thada duna sengdokre Haukiba Mars Tara Marida Anaba ma Hospital da Thilusi Haiduna Ubikiba Thongju Part 2 da leiba Thokchom Kiran Koba Tata Aris driver ama mafam khangdana mangkibadagi JSC semduna hairiba miyoi asi tek takaidana puthokpiraknaba mari leinaba singna puning chingsinkre thokiba thogdo asigi matangda semkiba JSC na ngasi paumi singa unaduna wafam kaya phungdokre Manipur Press Club ta pangthokiba paugi mifam amada JSC gi advisor TS Kunja Bihari na Thongju Part 2 da leiba Tata Aris ki driver Kiran bu Mars Tara marigi numidang pung 3:30 rom taba matamda taret suba MR da rifleman oiba MD Salim amasung hana BDF oiramba Kiamgai Muslim awang lekai dagi MD Sabir Kauba mioi ani asina hospital da anaba ama thilusi haiduna Kiran bu pubikhraga ngasi fawba thiba khangdana leirakebani hairi mahangna makha taraduna Mars Tara marigi numidang athengba fawba halaktraba matungda Salim amadi Sabirna Kiran na thaukiba gari adu puraklaga Kiran mafang khangdana mangkhre haiduna pau tamlaki Makata na Kiran na thokiba gari adu kadai da thamlambage haina hangba matamda Kiamgai thong manakta thamlami haibadagi makoibu lohalluraga yumda thilaki Hiram asigi matangda Singjamai Police Station da pau piduna matau karamna Kiran mangkibano haina thigatlaba matungda makoi anina Kiran bu Sekmaijin makha Komla khongda leiba Salim gi nupi gi mache loba MD Razaudin gi yumda chatuna paisa thaurui haiba wafam phongdoki makata na mafam adudagi thorok naba Gari start tauraga Kiran mapan thokani haina chatkibadagi minute 15 rom halaktraba matungda koti thinabadagi phangdraba matungda gari adu makoina purikibani hairi Hiram asigi matangda January Sabir amadi Salimbu haukiba March 15 da Singjamai Police Station da sinaduna wahang pahang tawhalabasu hauzik fawbada langlalangjin amata phangba ngamdri Hiram asigi matangda March 10 fawbagi manungda chapchaba langlalangjin phanghandrabadi Civil Society Organization amadi Transporter Kangbuga pullaga akanba khongjing changsinba sem sare haina Kunja Bihari na makhata na phongdoki Hauzik fawba thiba khangdana leiriba Kiran chahi taruk amadi tha tara khaktangai riba machanupi ani lehauri thogdok asigi matangda Manipur Police na karigumba langlalangjin amata khangandana thamba si pende athuba matamda mapureibabu tekta kaidana sinabiu haina Kiran gi loinabi inauna ISTV News ta phongdoraki ay mana sura ka sabani yo ay isa ama hanju mapangin so di sat pa ngombe di mana ma yaw ga di ay isa ani ay yo ko mo nasi ni huni sura mo bu mo ani ajil la thang ni do ji pawa police na karinta kan to bo ngombe dina ma
ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯅꯕ ꯍꯥꯏꯖꯔꯤ Agriculture Minister Nasirna Lilong Turel Ahanbi Dam Makha Atau Kongi Nganglo Lokonda Chahi Asigi Ahanba Lorok Unanaba Haudokre Ngasi Minister na Luchingduna Imphal Turel Dagi Ising Chingkhalaga Nganglo Lokon Amadi Masigi Akoibada Leiba Lofam Kayada Ising Piduna Law Unaba Honariba Adu Hakting Nana Yangsinki Khongchat Aduda Agriculture Director G Samu Kabuisu Sargyaki Angan Fau Thananaba Fogdi Singsu Longmi Singda Yantoki Angan Fau Kaya Ising Leitabadagi Mamang Chahida Law Uba Yakidabagi Owaba Mayoknaba Adu Minister na Ising Fanghanbiduna Law Uba Yananaba Honabibada Longmi Amana Apianba Fongdoki Agriculture Director G Samu Kabuina Manipurgi Longmi Singna Kanna Honabadagi Indiagi Manungda Manipurna Fau Yamna Puthokpa State Ama Oire Department Asina Ahan Balorok Asi Uba Yananaba Mafam Kayada Tabak Kaya Paikatkani Haiki Minister Nasirna Department ki Maikaidagi Longmi Singda Fau Ton Kunmari Rom Yanthoknaba Official Singda Khangan Kre Department Tauriba Tabak Sing Miamda Khangan Bagaloinana Longmi Singnasu Mateng Pangbiu Haiki Tibia Mateng Piriba Punamuksi Lomi Mapamafamda Kendra Chatlaga Piriba Punamuksi Department of Free the Piban Haktani Masi Department the officer Sing Masung Director na Makchiel Sing Bagi Kuda Mamani Hagusi Chennai Media Tom Prazana Lomi Singapore Mateng Pandraba Department of Anayam Pidasu Sigi Kanavasi State Ki Prazana Masum Domena Kenta from Veduna Praza Sing Tisu Walk Culture Lainava Tabak later this tablet turning Tabak later this Tabak Kaltoni Yaduna Punjabna Kilometer ama makai sang na semjin gadaba Irum River asi ngasi MLA Surchandra na luchingduna semba hokre Kakchingi miyam da isingi kanaba fangan gadaba River asi dagi low acre listing anirom da su isin fangan gani Lupa crore anirom changna ahan ba face ki oina semjin gadaba asida miyam na mateng pangbiu haiki Manipur longmi lupki ahum suba dabi puba khongchat ki manuk channa dolai thabi project amadi Thawal multipurpose project yengsilubada suti numit fauba leptana thabak suramba Tengnabada Apianba Pui Haina, Manipur Longmi Lupna Tadorpa Cherolamana Hairi. Manipur BDF Welfare Association na Makogi Tongan Badawi Kiagaloina na Sangsilagli Bakongjang Asigi Matanga, Senior Citizen for Society Manipur Amasung Association Asigi, and Santaga, Deputy Chief Minister Gakangam Gangasi Unakre. Deputy Chief Minister na BDF Ki Matonga Janava Unarem Piragani, Kongjanga Mari Lainana, Tabaktagi Loktokrabasing Tabakta Amu Hansin Handuna, Razagi Seba Tawinaba Hairak Pagaloinana. Strike handokna ba wari sanaba aduda Deputy Chief Minister na khangalakre haina association gi Gerald Amana Hairi National Literacy Mission Authority amade National Institute of Open Schooling na Sangsar Bharat Mission gi makhada sinduna nationwide basic literacy assessment ama Chandel Senapati Tamenglong amadi Thawal da pangthokre assessment asi Adult Education Department State Literacy Mission Authority Manipur gi makhada pangthokibani NG.SANJOY iba Voices from the Valley Kawa English Londa iba Sairengi Lyric ama ngasi DM College campus ta leiba Dev Literature Center da release tawkre ngasi gi release ki function aduda JN Manipur Dance Academy gi Vice Chairman Professor N Tombi Manipur Literary Society Imphal gi Vice President Dr. L Kolchandra amasung UGC Academy Staff College Manipur University ki Director Professor M Mani Maitaina mathang sitna Chief Guest President amadi Guest of Honor Sing Oiki Makoi humna lyric adu release tawki IBH Ranjitana pisak piklingai dagi hauna literature ki lamda ngaujarakpa ama oina amadi Indian Army da leiriba mahaki mapuroi bagi tung induna tongan ba mafam kaya da chalurba matungda Himachal gi puda leiringai da subnagi tha amakhaki manungda seireng sing asi ikibani asoi angam yauba kaya tungi kunamda semdokna ba honagani haiki Tampaki School Kudimakta Class 9 da Manipuri Mahiroi Singna Additional English Lauri Bara Haibadu Milalna Yangsilagani Hairi Additional English Lauramba Thoglabadi School Adugi Matakta Milalna Akanba Midyang Changbagaloinana Lamdam Asigi Lol Amadi Mayekpu Chaukat Handana Bahotna Bakanguni Haina Miyamda Kangangani Hairi Gerald Asina Makhatana Fongdorakpada Milalge Secretary General P. Thaka Bamitai Secretary Finance W. Gozen Bu Ngasi Tampa Hotel da Pangthokpa Thoram Amada Dalit Sahitya Academy Manipurna Dr. B.R. Ambedkar National Award Listing Anitara Humdoi Pirakpada Milalna Nongaiba Fongdoragli Uzik Makhatana Sanabagi Pau Fongwiragani
Uzik sanabagi pauda First Geno Corporate Football Challenger gi winner Blackberry na oikre aduga tournament asigi fair play team na ISTV na oikre Classic Hotel na present tawraga Hero Foundation amadi Tafaspa na stinduna tabungkhoki Tafaspa ground da satharakpa tournament asigi ngasi loishinbagi thoramda MP Dr. T Mania Deputy Chief Minister Gaikhangam Social Welfare Minister AK Mirabai MLA Mangi Babu amadi Henglep Kendragi MLA T Mangawa Faisu Saryaki tournament asi loishinbagi numita MLA amadi Rotary Polo Club ki Apunba Timga Manipur Film Stars Singi Manibudka exhibition match ama sanaki match aduda Minister Nasir MLA E Chan MLA RK Imo MLA Lukhoi MLA Zamhenlung Panmai Hanegi ex MLA Wangkem Bebek Rasu Saryaki maduda Manibud ki team na MLA ki teambu goal ani amada maitiba piki tournament asigi ngasi sanakiba final match da Blackberry na Classic Hotel bu tie break da goal mari amada maitiba piki bani Normal time that team animag na goal amata chanba ngamdabadagi match asigi winner gi damak kick from penalty mark na decide toki maduda Blackberry na Classic pu goal mari amada thoiki bani Blackberry gi goal sing adu Loya Kala Dhamen amadi Farim na goal amamam chanki amaromda Classic ki amata ngairaba goal adu Nep Kipsang na chanki bani tournament asigi sponsor tawriba Classic Hotel Dalmia Hindustan Petroleum amadi Pestrogi Dayadasu Kudol Pot Singh Piki March Pass ki winner da Manipur na ahanba position Kingfisher na anis suba aduga ISTV na ahun suba position taki Man of the final match na Classic Hotel gi Sumesh Singhana Best goalkeeper da Blackberry gi HELENDRO tournament asigi top scorer da MGT Motors ki P Dinesh na punna goal tara chanduna top scorer gi mana lauki Best player of the tournament da Blackberry gi Kala Singh aduga fair play team da ISTV network na fangki runners up oiraba Classic Hotel da lupa lising kuntraga loinana trophy aduga winner oiraba Blackberry gi team da lupa lising yankhai ga loinana trophy ama piki Governors Golf Tournament ki winner Manipuri gi Ecological Park and Training Area na oikre Manipuri da chatharakpa nipalak suba Governors Cup ki ngasi sanakiba tournament aduda mai pa krabasing adudi longest drive da ke Indrajit nearest to Pinda and Dizamani net winner da Major General KK Sinha net runners da Brigadier NK Das gross winner da Havildar Pasuram Woodtills pool da Lieutenant Colonel SK Sarmana Takre tournament asigi runners up da Manipur Golf Association na oikre aduga ahum suba position na Red Steel Ecological Park and Training Area na oikre Manamathum Singh asi Governor Guru Bachchan Jaganna yanthokibaga loinana mahangna phongdokibada Manipuri da leiba IGR South ki Ecological Park asi ningthina semgatuna golf ki damak afaba mafam ama semba si thagatpa phongdoi Paramilitary Force singna leiba Assam Rifles na asi gumba singthaningai oiba thabak sing leptana tawrakani haiba thajai haiba wafam phongdoki The IG South, but I have seen their work at close hand. And for the first time after my appointment as governor here. Previous to that, as PSF, I had come once or twice, but we had only about 2 battalions in Churachandpur. So one didn't get time to interact. And the way they have meshed in with the local population. ICAR Lamphel Patagi Fangba Paugi Matung ina ngasigi khwaidagi saba degree Celsius 19.3 khwaidagi ingba degree Celsius 12.1 ama nungsit tayawba ising manil gi chang ayukta chada 34 nungthildana chada 39 ni amadi nungjugi chang nil loisilakpada maru oiba pau amuka hana apun magi saktam thugaina ba mioi kya thoragliba si miyamgi yeknabani haina Deputy Chief Minister Gaikhangam na phongdokre PMGSY Phase Nepalgi work order issue tawdanaba Guwahati High Court na khangankre amadi Blackberry na Classic Hotel bu goal mari amada maitiba piduna ahanba Geno Cup ki mapu oikre uziki oinadi ISTV news na pizaba paulozare miyang tabire singbu amuka na kurumzari